ꯑꯍꯥꯟꯕꯃꯛꯇ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯏꯁꯥꯒꯤ ꯂꯥꯏꯕꯛ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯍꯧꯔꯒꯦ꯫ ꯅꯣꯡꯃ ꯅꯨꯄꯥ 5 ꯊꯕꯛ ꯑꯃꯒꯤ ꯆꯠꯄꯗ ꯌꯥꯝꯅ ꯁꯣꯡꯕ ꯖꯪꯒꯜ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯖꯪꯒꯜ ꯃꯌꯥꯏꯗ ꯂꯝꯕꯤ ꯉꯥꯎꯈꯤꯗꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯃꯣꯏ 5ꯗꯒꯤ ꯑꯃꯅ ꯂꯝꯕꯤꯁꯨ ꯉꯥꯎꯔꯦ, ꯑꯣꯏꯂꯣꯝꯗ ꯆꯠꯁꯦ, ꯑꯣꯏꯁꯤꯅ ꯆꯨꯝꯅꯤ ꯈꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯁꯦꯀꯦꯟꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯔꯥꯏꯠꯇ ꯍꯥꯏꯕꯗꯤ ꯌꯦꯠꯇ ꯆꯠꯀꯗꯕꯅꯤ, ꯌꯦꯠꯁꯤꯅ ꯆꯨꯝꯅꯤ, ꯃꯔꯝꯗꯤ ꯔꯥꯏꯠ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯌꯦꯠꯂꯣꯝꯗ ꯌꯥꯎꯖꯔꯦ, ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯌꯦꯠꯁꯦ ꯔꯥꯏꯠ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯌꯦꯠꯇ ꯆꯠꯄꯅ ꯐꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯪꯒꯜꯁꯤꯗ ꯂꯝꯕꯤ ꯉꯥꯎꯔꯦ, ꯑꯗꯣ ꯂꯥꯛꯈꯤꯕ ꯂꯝꯕꯤꯗꯤ ꯈꯪꯉꯤ, ꯃꯈꯥ ꯇꯥꯕ ꯆꯠꯂꯔꯣꯏꯁꯦ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ, ꯍꯜꯂꯁꯦꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯁꯤ ꯌꯧꯅ ꯂꯥꯛꯂꯕꯅꯤꯅ ꯍꯟꯒꯨꯝꯁꯤ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ, ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯗ ꯆꯨꯝꯅ ꯆꯠꯂꯁꯤ, ꯖꯪꯒꯜꯁꯦ ꯂꯥꯟꯊꯣꯛꯑꯒ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯎꯕ ꯐꯪꯒꯅꯤ, ꯃꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯆꯠꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯉꯥꯁꯨꯕ ꯅꯨꯄꯥꯗꯨꯅ, ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯂꯣꯏꯅ ꯁꯣꯏꯔꯦ, ꯃꯗꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯥꯝꯕꯩ ꯁꯣꯂꯨꯁꯟ ꯑꯃ ꯂꯩ, ꯅꯣꯏ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ꯫ ꯃꯗꯨ ꯍꯥꯏꯔꯝꯃꯒ ꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯎ ꯑꯃꯗ ꯀꯥꯈꯠꯈꯤ꯫ ꯃꯥꯅ ꯀꯥꯔꯤꯉꯩꯗ ꯃꯈꯣꯏ ꯃꯔꯤꯅ ꯍꯥꯏꯕ ꯃꯥꯏꯀꯩꯗ ꯆꯨꯝꯃꯦꯅ ꯂꯣꯏꯅ ꯑꯃꯅ ꯑꯃ ꯇꯥꯟꯅꯗꯅ ꯆꯠꯅꯈꯤ꯫ ꯃꯉꯥꯁꯨꯕ ꯅꯨꯄꯥ ꯎ ꯃꯇꯣꯟ ꯌꯧꯕꯗ ꯃꯣꯏꯅ ꯌꯧꯒꯗꯕ ꯖꯪꯒꯜꯁꯤꯗꯒꯤ ꯊꯣꯛꯐꯝ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯈꯛ ꯅꯠꯇꯅ ꯃꯣꯏ ꯃꯔꯤꯅ ꯆꯠꯅꯈꯤꯕ ꯀꯥꯏꯗ ꯊꯨꯡꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯎꯕ ꯐꯪꯉꯝꯃꯤ꯫ ꯃꯥꯅ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯈꯪꯉꯒ ꯃꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯁꯣꯂꯨꯁꯟꯗꯣ ꯈꯪꯕ ꯉꯝꯃꯝꯃꯤ꯫ ꯃꯥ ꯈꯪꯖꯔꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯃꯤ, ꯑꯗꯨꯒ ꯃꯣꯏ ꯃꯔꯤꯗꯣ ꯂꯣꯏꯅ ꯂꯥꯜꯂꯦ, ꯑꯄꯪꯕ ꯃꯤꯅꯤ, ꯃꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ, ꯃꯥꯅ ꯈꯟꯖꯕꯅ ꯂꯣꯏꯔꯦ ꯈꯟꯖꯕ ꯃꯤ ꯉꯥꯛꯇꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯣꯏ ꯃꯔꯤꯁꯦ ꯑꯄꯪꯕ ꯉꯥꯛꯇꯅꯤ, ꯃꯣꯏꯅ ꯈꯜꯂꯤꯕꯗꯣ ꯂꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯂꯥꯜꯂꯤ꯫ ꯀꯩꯒꯤꯅꯣꯗꯤ ꯃꯥꯅ ꯃꯣꯏ ꯃꯔꯤꯒꯤ ꯀꯣꯛꯇ ꯀꯔꯤ ꯂꯩꯗꯅ ꯑꯃꯅ ꯑꯃ ꯇꯥꯗꯕꯤ ꯆꯠꯂꯤꯕꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯃꯣꯏ 5ꯃꯛꯁꯦ ꯂꯣꯏꯅ ꯑꯁꯤꯡꯕ ꯃꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯃꯣꯏꯅ ꯈꯜꯂꯤꯕꯗꯨꯁꯨ ꯂꯣꯏꯅ ꯆꯨꯝꯃꯤ, ꯃꯔꯝꯗꯤ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯣꯏꯂꯣꯝꯗ ꯆꯠꯈꯤꯕꯗꯣ ꯍꯦꯟꯅ ꯁꯣꯡꯕ ꯖꯪꯒꯜ, ꯁꯥꯊꯤꯕ ꯁꯥ ꯀꯩ ꯌꯥꯝ ꯂꯩꯕ ꯖꯪꯒꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯍꯩꯁꯤꯡꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯖꯪꯒꯜꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯖꯪꯒꯜꯒꯤ ꯃꯔꯝꯗ, ꯖꯪꯒꯜꯗ ꯆꯠꯅꯤꯡꯕ ꯀꯌꯥ ꯑꯃ, ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯀꯩꯗꯧꯅꯤꯅꯆꯤꯡꯕ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯕ ꯉꯝꯃꯤ꯫ ꯌꯦꯠꯂꯣꯝꯗ ꯆꯠꯄ ꯅꯨꯄꯥꯗꯨꯅ ꯆꯪꯁꯜꯂꯨꯕꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯊꯦꯡꯅꯔꯒ ꯃꯉꯣꯟꯗ ꯌꯥꯎꯖꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯦ, ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯃꯣꯏꯒꯤ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯇꯤꯝꯗꯨꯗ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅ ꯂꯤꯆꯠ ꯑꯐꯕ ꯀꯌా ꯑꯃ ꯈꯪꯗꯕꯗꯣ ꯃꯥꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯈꯪꯍꯟꯕꯤꯔꯒ ꯍꯨꯔꯥꯟꯕ ꯗꯥꯀꯨꯁꯤꯡꯗꯣ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯈꯤ꯫ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯍꯟꯈꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯍꯟꯈꯤꯕ ꯖꯪꯒꯜꯗꯨꯒꯤ ꯂꯝꯕꯤꯗꯣ ꯈꯪꯍꯧꯏ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯤ ꯀꯌꯥ ꯑꯃ ꯖꯪꯒꯜꯁꯤꯗ ꯂꯥꯛꯅꯤꯡꯕ ꯇꯥꯔꯗꯤ ꯃꯥꯅ ꯂꯝꯕꯤ ꯇꯥꯛꯄꯤꯕꯗꯒꯤ ꯂꯝꯕꯤ ꯉꯥꯎꯔꯒ ꯈꯨꯗꯣꯡꯊꯤꯕꯊꯣꯛꯀꯗꯕ ꯀꯌꯥ ꯑꯃ ꯉꯥꯛꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯨꯝꯅ ꯆꯠꯈꯤꯕ ꯅꯨꯄꯥꯗꯨꯅ ꯖꯪꯒꯜꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤ ꯀꯅꯥꯁꯨ ꯌꯧꯗ꯭ꯔꯤꯕ ꯃꯐꯝ ꯑꯃ ꯃꯥꯅ ꯍꯥꯟꯅ ꯌꯧꯕ ꯉꯝꯂꯝꯃꯤ꯫ ꯃꯥꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯒ ꯑꯅꯧꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯃꯤꯉꯣꯟꯗ ꯄꯤꯕ ꯉꯝꯂꯝꯃꯤ꯫ 5ꯁꯨꯕ ꯎ ꯀꯥꯕ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯒꯥꯏꯗ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯩꯅꯣ ꯈꯪꯗꯣꯛꯑꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯎꯈꯨꯝꯗꯣ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯋꯥ ꯇꯥꯟꯅꯐꯝꯁꯦ ꯃꯉꯣꯟꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ 5ꯁꯦ ꯂꯣꯏꯅ ꯁꯤꯡꯕ ꯃꯤꯅꯤ, ꯃꯁꯥꯒꯤ ꯂꯥꯏꯕꯛꯄꯨ ꯃꯁꯥꯒꯤ ꯅꯨꯡꯒꯤ ꯋꯥ ꯇꯥꯔꯒ ꯃꯗꯨꯗ ꯊꯥꯖꯕ ꯊꯝꯃꯒ ꯃꯥꯒꯤ ꯂꯝꯕꯤꯗꯣ ꯈꯜꯂꯒ ꯃꯁꯥꯒꯤ ꯂꯥꯏꯕꯛ ꯁꯦꯝꯖꯕꯅꯤ꯫ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕꯃꯇꯝꯗ ꯃꯤꯅ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯒꯦꯔꯥ, ꯏꯁꯥꯅ ꯇꯧꯔꯤꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯊꯥꯖꯕ ꯑꯃ ꯊꯝꯃꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯥꯂꯦꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁా ꯄꯥꯏꯕ ꯃꯤꯁꯤꯡꯁꯦ ꯃꯃꯥꯡꯗ ꯃꯤꯅ ꯇꯧꯈꯤꯕ ꯂꯩꯇꯕꯅꯤ, ꯃꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤ, ꯃꯁꯥꯕꯨ ꯊꯥꯖꯕ ꯊꯝꯃꯒ ꯇꯧꯕꯅꯤ꯫ ꯐꯦꯁꯕꯨꯛꯀꯤ ꯃꯄꯨ ꯃꯥꯔꯛ ꯖꯀꯔꯕꯔꯒ, ꯐꯦꯁꯕꯨꯛ ꯃꯥꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯕꯤꯜ ꯒꯦꯠ, ꯃꯥꯏꯀ꯭ꯔꯣꯁꯣꯐꯠꯁꯨ ꯃꯥꯅ ꯄꯨꯊꯣꯛꯄꯅꯤ, ꯑꯗꯨꯒ ꯑꯦꯃꯥꯖꯣꯟꯁꯨ ꯖꯦꯐ ꯕꯦꯖꯣꯁꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯃꯃꯥꯡꯗ ꯀꯅꯥꯁꯨ ꯄꯨꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯀꯣꯂꯦꯖ ꯇꯝꯃꯒ ꯗꯤꯒ꯭ꯔꯤ ꯑꯃ ꯄꯥꯏꯔꯒ ꯀꯝꯄꯅꯤ ꯑꯆꯧꯕ ꯑꯃꯒꯤ ꯊꯕꯛ ꯇꯧꯔꯗꯤ ꯌꯥꯔꯦ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯀꯣꯂꯦꯖ ꯇꯝꯕ ꯍꯧꯔꯒ ꯇꯣꯛꯊꯣꯛꯑꯒ ꯃꯥꯅ ꯈꯜꯂꯤꯗꯨꯗ ꯃꯤꯅ ꯊꯥꯖꯕꯤꯗ꯭ꯔꯁꯨ ꯍꯣꯠꯅꯔꯒ ꯃꯥꯏ ꯄꯥꯛꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯇꯦꯁꯂꯥ ꯑꯃꯗꯤ SpaceXꯀꯤ CEO ꯑꯦꯂꯣꯟ ꯃꯁꯛꯅ ꯍꯥꯏꯕ ꯂꯩ, ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯗꯤ
ꯑꯦꯟꯖꯣꯏꯃꯦꯟꯒꯤꯅꯤ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯔꯥꯗꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯗꯦ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯄ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯀꯌꯥꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯒꯤ ꯅꯣꯂꯦꯖꯇꯣ ꯄꯨꯟꯁꯤꯜꯂꯒ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯁꯦꯝꯃꯒ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯄ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯔꯛꯀꯦ ꯊꯦꯡꯛ ꯌꯨ